Pung Anida Laihou Phan Bayai. Yes, friends, Adom the Tarivido Asengani, Pung Anida Laihou Phan Bayai. Adu Matu Karamna Madu Phahangani Havadu video Silway of Hawaii and View, Aduga Quick Hanginasi. Hi, ma'am. I am Rameshwar Thokchom, nice expert. Ngasigi topic Pung Anida Karamna Laihou Phan Bayai. Tasengna Aikoina Lok Laihou Haibasi Pung Anida Yamna Laina Control Toba Ngami Aduna video si Loba Pauba Amata Chithadana Yangbiu Adomna Lok Laihou Pung Anida Karamna Phan Bayai Haibasi Masigi video sidagi Aikoi knowledge Hangnaba Honaminasi. Aikoina Narakpa Matamda Khwaidagi Mayamna Pamnabasi fastest, safest, cheapest and evidence based oiba layeng pathap adubuni. Haibadi Khwaidagi Thuna Phaba Hakchangda Isok Sonda Mongda Phanba Paisa Ichang Changdana Phaba Amadi Hari Haibagi Praman Leba Adumba Layeng Pathap Adubuni. Aikoina Lok Laihou Tauri Haina Khallo Kaman Oina Mayamna Kari Tauni. Lok Laihou Gi Hidakni Haiduna antibiotic amadi paracetamol chane. Adubu Aikoida Maduna Kaya Yamna Sohali Haibasidi Kanamatana Khanarude Amadi Nainarude. Tasengbadi antibiotic amadi paracetamol gi side effect na Sakhau, liver, amadi pinina chingba hakchangi organ kaya marumda sohalakpa yai. Matang chida khwaidagi ihan hana khangminagadabasi flu, fever, Lok Laihou karino haibasini. Makhoi sing si respiratory virus sing asina thohanbani. Respiratory tract asi virus singi laifamni amadi mayumni. Aduna Aikoina virus hairaga yamna kina longnabasi tawbiganu kibadunani adomda sohangadoriba amadi punsi telhangadoribasi. Virus haibasi body gi part amani makhoi yaudana aikoi hingba yaro. Adubu aikoi gi immune system sonthakrabadi virus sing asina hen active oikhiduna respiratory tract infection thuanduna hairiba respiratory disease sing asi oirakpani. Masida body gi temperature henkat handuna virus sing adubu namthanaba amadi hatoknaba honarakpani. Masibu laihou natraga fever haina khangnai. Masi body gi defense mechanism ni body da hena sohandanaba honarakpani. Aikoina body gi apambagi mayokta antibiotic amadi paracetamol chasinduna body gi temperature hanthanduna virus sing hena santokpada mateng pangsilli. Virus sing si normal body temperature dana hena thuna yangna santokpa ngami. Maram sinani aikoina hidak charaba matungda matam sangna laihou phaba ngamdana lairibasi. Maram asina Aikoina Laihou Horokpa Matamda Darkar Oiribasi antibiotic amadi paracetamol chaduna body gi temperature hanthanbadu natte. Masi body gi apambagi mayoktani madugi mahutta body bu heat piduna body gi mateng pangsingadabani. Aikoina masibu heat as medicine haina khangnai. Hojik aikoi heat as medicine karino amadi karamna mathau tawi haibadu khangminasi. Virus sing si 20 degrees Celsius ta heat piba matamda numit kungat nipanidi hingba ngami. Adubu temperature si 40 degrees Celsius ta hengalhalabadi 24 hours tagi hena hingba ngamde. Matang sida adomna aingonda hanglakpa tarabadi miyoiba natraga virus si hatpa tarabadi kaya yamna thuna hatpa ngamgani. Aigi paukum oina miyoiba natraga virus tu hatnanaba honabada sijanariba khulai natraga thawong adugi makha poli makoina kaya yamna thuna sigani haibasi.
Example oina aikoi miyoibagi punsisi chahi chama hinge na khalo. Adu oiba taragadi aikoi miyoibasi karigumba amata taudragasu chahi chamagi manungda sigani. Adubu chananaba chinjak pidrabadi hapta ahumdagi mari phawbagi manungda sigani. Ising pidrabadi numit humni marini gi manungda sigani. Aduga oxygen phanghandrabadi minute ahumdagi mari gi manungda sigani. Aduga mangak kaklabadi second mari dagi kuntragi manungda sigani. Masidagi aikoina khangba ngami madudi miyoibabu hatnanaba hotnabada kaya yamna thuna sigani haibasi miyoibabu hatpada sizinariba thawong natraga khulaidugi makha poli. Masiga chap manana virus pu hatnanaba hotnabada karamba thawong natraga khulai sizinai haibadugi makha poli virus tu kaya yamna thuna sigani haibasi. Aikoina lok laihou horakpa matamda virus pu hatnaba amadi manghannaba hotnabada paracetamol antibiotic amadi steroid sizinai. Adubu masina virus pu hatpa amadi manghanba ngamde. Paracetamol chabana virus pu hatpagi mahutta hena yangna sandokhalli. Antibiotics amadi steroid sizinabana aikoigi immune system hena sonthahalli. Maram asina laihou horakpa matamda paracetamol antibiotics amadi steroid sijinagadabani haibasi medical literature da yaugde. Madugi mahutta paracetamol antibiotic amadi steroid sijinabana laihou matam sangna holli haibasidi medical literature da yauri. Masigi evidence mayamna yenglabadi Dr. Vishrup Roy Chaudhary na iba Delta 72 hairiba book asida yengbiyu. E-copy gi damaktadi link asida changbiyu aduga hard copy gi damaktadi Amazon da available oibani. Aduga virus si 60 degree Celsius ta heat piba taragadi 30 minutes tagi hena hingba ngamde. 65 degree Celsius ta heat piba taragana 15 minutes tagi hena hingba ngamde. 80 degree Celsius ta heat piba taragadi 1 minute tagi hena hingba ngamde. Haribasi 100 degree Celsius ta heat piba taragadi few seconds tagi hena hingba ngamde. Aduna haujik aikoi heat as medicine karamna apply taugani haibadu khangminase. Aikoina lok laihou gi ahanba symptom hek lakpaga 3 step heat protocol sijanagani matamna 30 minutes oigani. Hairiba step ahum asi karamna pangthokani haibadu khara hena explain taujarake. Hojik aikoi 3 step heat protocol pangthokpada changadaba toolsing adu hana khangminasi. Changadaba machaksingdi bucket ahum changani balti kitang chawba amadi darkar oigani mug ama changani flask ising asaba hapnaba ama changani aduga akoina sauce button natraga akoina jalniti taunaba kettle ama darkar oigani nimbu ama changani adu water temperature yengaknaba water temperature ama changani adagi aikoina ising thaknanaba cup ama changani salt thum changani amadi aikoina pomegranate habadi kaphoi changani amadi aikoina
lavender oil haina akoigi Amazon da phangmani adum lavender oil ama changni masi fast aid ki damakta adum thamjanbada kanagani samaina hairiba polam ching asi akoina hairiba akoigi heat as medicine gi perform torpa matamda darkar oiba polam ching aduni 3-step heat protocol ahanba step lower leg hot water immersion Anisuba step sipping very hot water ahum suba step jal niti hairiba step hum asi amuk khara hena explain tawjarake step 1 lower leg hot water immersion haibadi 42 degrees Celsius tagi 43 degrees Celsius fauba saba isingda lavender oil samasama haplaga khongi khu yauba phauba hairiba ising sida 30 minutes lupkani lavender oil hapagi maramdi lok laihou tawrokpa matamda pukning hakchang sontharei hairiba si lavender oil sigi matengna pukning hakchang hengkalhanbada mateng pangani adubu emergency case ta lavender oil leitaba taragadi akoina harib ising asabada khong lupagi process sidi adumak chathagani masida khwaidagi maru oiribadi isingi temperature maintain tawduna thambasini poster sida yengbiyo akoina isingi temperature si maintain tawduna thamnabagi damakta bucket ahum sijanai khara chawba bucket sidana khong lupagani aduba atopa bucket amada akoina yamna saba asoba ising hapaga thamgani atopa bucket amana ahangba bucket ohengani aduga minute ahum khudingi mag ahum kanthokani aduga yamna saba ising mag ahum haijengani samaina aikoina 30 minutes isingi temperature si maintain tawduna thamgani step 2 ising da khong lupna yamna saba ising haibadi 80 degrees Celsius tagi hena saba ising yamdrabada 500 ml gumbada lemon mahi sumjanduna sip tawduna haibadi yaum thaktuna laigani step 3 nazan irrigation haibadi jal niti hairibasi 40 degrees Celsius tagi 42 degrees Celsius fauba saba 200 ml gi isingda salt haibadi thum chamas ama hapaga solution semgani hairiba solution si ising si yet thangba naton makhunda 100 ml haijengani aduga oi thangba naton makhunda tahangani aduga 100 ml amana oi thangba naton makhunda haijalaga yet thangba naton makhunda tahangani hairiba process sibu aikoina jal niti haina khangnai poster sida utliba samaina aikoina hairiba jal niti asi pangthokani hairiba 3-step heat protocol asi 100% pangthoklabadi adongi lok laihou minute kunthra da control tawba ngamlagani prevention gi oina 3-step heat protocol asi nongmada ani ahumlak tawragadi hena kanagani loinana 3-step flu diet protocol su illagadi amukka hena aikoida kanaba phangi aikoina amuk hana lok laihou horakani haibagi akiba thamudragasu yare 3-step flu diet protocol gi damakta di han aigi video ama semkhrabani madugi link ai ngasi
ई वीडियो सिगी डिस्क्रिप्शन दा हापचरमगे मधु फजना येंबियु अदुगा हाइरिबा प्रोटोकॉल अने असि पांथोकलगदी लोक लाइहौ हाइबसी इराई लाइना फहनबा ngami without any medicine अदुगा करिगुम्बा कांदा लोक लाइहौ फखरबा मतुंगदा अखोइना वुपिंग कप हाइबदी लोक अखोइना कंखु हाइतारे खुबगुम्बा अदुम मखा सथबा थेंगनै हाइरिबा सिम्पटोम असि लैबा तारगदी पोमेग्रेनेट हाइबदी कोइ कफोइसी मिनिट 5 गुम्बा फजना ngौबीरो अदुगा सारिङैदा अखोइना हवाई मंगन चाबा अदमाइना सुम चाबियो अदुएबा तारगदी ngसाइगी नंगोंदा नुंगाइरमदबा खनाउगी प्रॉब्लम सिंग अदुसु लोइना फखरगनी ngasiगी ओइनादी वीडियो सी मतांग असिदा टेंशन जरगे लोइना ना अदोमसु अदोंगी अपाम्बा टॉपिक कमेंट हाइबिरउ आई सोइदना टॉपिक टू द वीडियो सेमजरके कंगलैपा इमाना याइफरे